अहानबदा मरोइबा पाउ थमजरी मथंग सहीदा इसिंगी अवाबा लेतनबा आंध्रो केंद्र की मफम अयामबदा वाटर बॉडी सेमनबा होनरगनी हाइना फॉरेस्ट मिनिस्टर TH श्याम कुमार ना फोंदोखरे ओजा वाटपगी वाथोक लेरिंगे चेरक्ता नौना ओजा ट्रांसफर थाकिबाबु यानिंदबा फोंदोक्तुना ngase महिरोइसिंगना स्कूल ममांगदा फोंदंग जंगसिनख्रे टाइम स्केल प्रमोशन चनहनबगी वाफम ngasi फावबदा लेगाना थबक तो अनथोक्तबगी मायोक्ता ngasiदगी जेनिम्स के डॉक्टर सिंगना मास्क केजे लेपकी खोंजंग सेंसनख्रे ngarang numidang पुलिस की कांबु अमना बेबिसना गी लैरोल चनफम तांखम अवांग लेकाइदा पुलिसना थिबो हुमगी थबक चथरमगी थोंगदा खुसावनख्रे टाइम्स ऑफ मणिपुर न्यूज़ यंगबरी बसिंगबु कुमनथम जंतन तराम नोक्सरी हजु मियाम द पाउ संदोक न पिजरी मथंग सहीदा इसिंगी अवाबा लेतनबा आंध्रो केंद्र की मफम अयामबदा वाटर बॉडी सेमनबा होनरगनी हाइना आंध्रो केंद्र के MLA सु ओरिबा फॉरेस्ट एंड एनवायरनमेंट मिनिस्टर TH श्याम कुमार ना फोंदोखरे वाफम असे ngase केंद्र सिगी मनुंग चन लैबा कायना मंदिर मनाक्ता लैबा पुखरीबु वाटर बॉडी अमा ओइना सेमगनबा होनरिबा दु हक्थिंगना यंगसिनबगा मरि लेनना फोंदोखिबने पोइरो खोंजिल अमदी मसिगी अकोइबदा लैबा युमथोंग खुदिंगी मियोइसिंग थोलक्तुना हारिबा पुखरी अदु निंगथिना थमनबा अमदी अकोइबदा उ पाम्बिसिंग थानबा सेम साखी चौराकना मियोइ लिसिंग अनिरोमना सरुक याखिबा सेम साबगी थबक अदु मिनिस्टरना हक्थिंगना यंगसिनखी लोकल MLA सु ओइरिबा मिनिस्टर TH श्याम कुमार मखा तारदुना स्टेट असिदा नोंग मरांग कायना तारक्तबना मरम ओइरगा लोंगिसिंगदा अवाबा अमा ओइरे केंद्र असिगी मनुंगदा लैबा लौफम कया इसिंग फंगदबदगे अवाबा असि कोकनबा वाटर बॉडी सिंग सेमगनबा थोरांग असि पाइखलकपने थोरांग असिगी मनुंगचाना कायनागी मंदिर मनाक्ता लैबा पुखरी असि वाटर बॉडी अमा ओइने थमनबा लमदम अदोंगी प्रजासिंगना खुसनदुना सेमजिन साजिनबगी थबक पाइखतपने एनवायरनमेंट डिपार्टमेंट के MLA की लोकल एरिया डेवलपमेंट फंड के सेंगतकदबा वाटर बॉडी असिना इसिंग फंगनबदगे अमदी फंगदबगे अवाबा असि कोहनबंगमगने केंद्र असिगी तोआन तोआन बमफमसिंगदा वाटर बॉडी सिंग सेंगतुना मथंग सहीददी इसिंगी अवाबा लेतनबा होनरगने हाइखी तौग्रे अमना कोई कनोजना कोई हलम मैना सोंदा बरखोंजी खुनगी मरंग सैरोम थंग नाकंदा दंगसिना कोई कायना सिदी गोविंद की सिदमा तौरे अदुगा अतोपा जगह आंध्रो केंद्र की तोंगान तोंगान जगह सिंदा विलेज खुदिंगमकी सिगुंबा वाटर कंजम्पशन बॉडी सि तौरगा थमकांदा लो सिगुंबा हेन मतेंग पांगनाबा अमदी इसिंगदा अवाब लेतनबा थबो पाहकनी हादुना आई मिथाई खुथांगदा मणिपुर प्रजा मियामदा अमदी मरुइना केंद्र की नुखिजरो प्रजा मियामदा मसी पुखरी जी सेमबदा वाटर बॉडी सेमबदा हेपाले पान उपान थाजंबदा इन्वायरमेंट गापदा सु मतेंग पांगबियु अदु नतरदे कोई कुफी सही थेंगनब समस्या आसी मथंग सेना अमुकेना साथीना थेंगनगनी हादुना आई अपील तौसरे हौखिबा जुलाई थागी तांग कुंथ्रादा जॉनसन हायर सेकेंडरी स्कूल की ओजा मफम मतम चादना ट्रांसफर तौखिबा अदुबो यानिंगदो फोंदोक्लदुना पालिबा लेंगाक अमदी हायर अथॉरिटी दा नुमित इनिगी मनुंगदा लौथोखिबा ओजादु हानगुमना स्कूल असिदा थौपुहनबियो हाइना थमकिबा वाफम अदु ngasidi लेंगाकना थबक ओइना ओंथोपिरक्तबना hayengdagi जॉनसन हायर सेकेंडरी स्कूल मतम कक्तना थिंजिले हाइना स्कूल असगी सोशल एंड कल्चरल सेक्रेटरी KHH डिजाइन ना पौमी सिंगदा ngasi नुंगथिल माहिरोइ सिंगना पेनदबो खलाउ क्या लाउरुदुना संसिंखिबा खोंजंग अदुदा फोंदोखरै मखा ताना माइके क्यादगे स्कूल सिंगदा सखुत खोंथांगी अहोंगबो पुरकने हाइना खोलाउ लौजरबसु ngasi फावबा अवातपगे अवातपना पिक थलिबने हाइबदा हाइमनबो थोक्लोय मिड सेशन दा ओजामबो ट्रांसफर थादोखिबा हाइबसि महिरोइ सिंगी ओइनदी ख्वाइदगी मांगजबो वाफमने महिरोइ सिंगी राइट तांजबा असिदा महिलोइ सिंग असिगे महिरोइ सिंगबु मियामनसु लाना उबिगुनो हाइखि जॉनसन स्टूडेंट यूनियन की माइकैदगी अखोय ngasiदगी अखोय मतम कतना अखोय स्कूल से थिंजनजरे अदुगा अखोय की स्कूल की महिरोइ सिंग की पुंसी मांगन बा पामब्रा अमदी ट्रांसफर चखिबा ओजा सिदा हलागा ओजा ओइना पुहनबा पामब्रा हाबसे आई मीडिया की थ्रू थमजगे लेंगाकना लंदम असिदा लेरिबा स्कूल सिंग फगतहनबा स्कूल फगतअनचि मिशन हौदोखरबसु पुंगदोंगबमदा लेबा लमलाई हायर सेकेंडरी स्कूल दी क्लास 11 अमदी 12 ताकपिनबा ओजा अमा फावबा लेतना ngasi फावबा लेरि
School asi kumja lising ni tara trukta upgrade taukrabasu hauki besa hi lising ni tara ni pandage school authority na lanai oza tara nektuna session haukrabasu lenga ki makedege midyang changlak tabana chali besa hi asigi angan ba saruk fauba takpi tambiramba adu oza singe tolop pi bangam dabadage mahiroi sing takpi nabo oza laitabana ngasidage hauduna school asigi class 11 amadi 12 ki mahiroi kuntra marina makoi makoi gi oza pibinaba ngasidage school asida yarek tuna khongjang changsin ba haukrai lenga ki makedege hayeng faubugi manungda midyang changbidrabadi makal makha kya gya kan bakhongjang changsilakadori July week okay moi matam je thabi reba de du ngasi mak sangda ba kan da moi ha je keno education minister je ma je delhi da pung ama ga mini pung ga da manipur ya warne hare adu ga pung manga oda thokane hare adu oda ji thokpi dramina akhoi gi normal higher secondary le student myamna lepa laitadana akhoi gi oja hek claktri bau yumda handabida akhoi khongjang jagani assistant director education gi mana akhoi chasaru ba kan da akhoi ngasi gi mita order thokta ba khota ba tawradi akhoi yumda hallo school lep kane habna mana akhoi bo yamna thoi na usitabai tapta learning layu koino hare director ki official moi gi mayamduna amadamu ijan dana khoi je matam tha dana mamang chahi gi november gi manung da oza tharakani habduna hojik bo tharakta hojik se keno akhoi class science arts puna pula punjalaga khoi class amata da hojik phaminai adagi school gi laboratory mating amta leite lower class gi teacher na hojik higher gi ja changdana hoi mateng kharobadi pangbiri takbiri se atai subject amata hojik paikhatri lenga asigi amata ngaireba analaying sang ama oiriba Jenims ke assistant professor senior resident amadi associate professor singna matam kya gi mamangdage lenga ta tanduna lakpa time scale chana hanabage davi adu ngasi fawbuda lenga na thabak to onthok tabage mayokta ngasidage mass casual lab ki khongjang sanchin bagaloinena Jenims ki superintendent ki office mamangda worker khongjang sanchin krai khongjang adu da saruk yakiba APSRA gi president Dr. Ningthogjam Kumar Jinna Rims da chapmanaba sinfam da thabak toriba singdana time scale chanaraga Jenims da chanadana ngasi fawbuda thambiri mamangda lenga na thajaba kya pikhrabasu thabak to onthorok tabana khongjang asi sanchin bani haike Palm strike as a Sungbam Pamsidi, Akoidi Yam peacefully, Dr. Amagi Matok to Honbiba, Akoidi Ozamgi Matok Toraga, Ingla Tapna Lajagi Hybeduni, Hanadagi to repeated assurance Mamam PV, Aduga Tabakta, Yon on Hok Pirecta Visita. Sahi ama makai muksuzela as a pirakta visita nungaita last resort oina sang the vaya the bagi akoi junction jarakpane Singi manung hanjin ba mafam da laiba mioi kyana analaying gi matang da thengneramba khudong sa da bakya khara makhai de hantan ba ngamlagane haina Tribal Affairs and Health ki Minister and Kaishina Fongdo Krai ngasi babu parada laiba Directorate of Tribal Affairs and Health ki Conference Hall sangaba amadi pension cell hangdokpa gi thoromda sarugya ki ba minister na lamdam masigi sinmi singna thengnariba khudong sa da bakya ko hanabagi damak Directorate of Tribal Affairs and Health na honaduna lagle District Council da thabak toramba chingmi kya pension fangdana lerim adu ngasi hangdoliba pension cell asigi mating dage fangan pangam lagani Jihi kunthani phusi thabak tawraga ma pension thokhraba numitsi pensionable pension phangdeduna yang wa na safar torakani adu bongasi akhoi manipur gi honorable minister na lusing liba Sri N Birenji gi NDA gi sarkar gi makhada District Council ki employees si pension number B grade aduna 2006 ki mamang di ki changkhaba employees si loina pension phanglegani haibichi aikoi aduna ngasi ki si pension cell si hangdaga ngasi launch tawjabani Amaromda ngasi ki thoromaduga mari lenena mobile dispensary van ahum amadi line department yobang amgadaba manung hanjin bachungi mafam dage anaba puthok pusin tonaba Karuna Trust ke pickup van ambulance ani su minister na Maikum Hangdona Miam the Sinaki. Mobile OPD hai tare. Mobile Hojik wathok oiriba metric exam gi mark evaluation tawbada semdok senjin tawi haina chaina ba tholi basing asi tholaktana ba hokiba chahi lising ani tarani thoigi July 12 da lenga kamari lena basinga punna famkiba assembly mi famamada mahiroi singna exam thaba matamda yamna free and fair oiba mongda thana gi damak resolution ama thakiba leire haina kaisam thongge hanage MLA laisom ibom sana ngasi mark yumda pangthokiba pawgi mi famamada phongdokrai mana makha taraduna
exam thaba matamda maheroi singi pakum cheda carbon copy thaduna exam ihalaga maheroi masa masa da pakum chegi copy amamam pi horabadi che yengba matamda aranba mata tawba yahandaba exam haidokpada sanga wanom thonongbagi tanja pidaba question leak oidanaba exam adu hobadagi pungkhai mamangda question set ahum mari semduna puraklaga set singdagi ama hekta khalaga exam thanba si nachingba sing asi mamangda puthokkiba laikre hanagi chief minister okram ibobina thajaba pikrabasu ngasi fawba thabak to onthorpa laitri maramasina lakadoriba IRV gi aiba changing amadi metric exam sing dasu asigumba makhalge exam ong asi pangthoklabadi anuba corruption yaudaba manipur ama oiba ngamlakani haibage thajaba sida miyamnasu asoba thodang lobiyo haiki amaromda laikhidraba bebesanagi case asi CBI da sinaba asida yabiyo haina union home ministry da thangmaiban gi MLA na se ikibadu ifam thokte Delhi Police Establishment Act 1998 के सेक्शन 3 की मतुंगिना स्टेट गवर्नमेंट CBI दा यानबमगी मखादा सिनबदा करिसो काइब लेते केस असि अथुबदा असुंबला लालंजिन पुथोकपिनबा अपील तौखि सेक्शन 6 सिनबगी कंसेंट भी चेदो तानबियु आइना अपील तौजरी एजेंसी दा कइदा अपील तौजरी मदु पुथोकगदी केस थुजनबा अखोजु प्रेशर तौबि याय होजि फाउदी सि ऑर्डर जा उजदे फंगदे होबुजु लाइते गेजेद फोंगदौदे होजि फाउ मसी तौबि याय दा हाइजबनी अनतब अखोगी सोसाइटी सिंसे अखोई कनो तौ से जेनिमाइजे सोसाइटी ने मसिगी इंटरव्यू दि बी हा मतमदा एडवर्टाइज तौरगा खुदे बोदो डीबीजी मेंबर खरना पैसा लौरो हाबसे मसी तौबिदबा यारगदी सोसाइटी जु कमिशन सिल तोकवा मोगी रिक्वेस्ट तौ मतमदा अदुना सिउ सिस्टम हौदोबि यायना अपील तौजन गवर्नमेंट पाउगी मरक्थन अतेन ब्रेक मतंग लौजरी मणिपुर इहान हानबो ओइना लमजिंगबा ज्वेलरी ना मार्केट फंगबा सना मयाम सिगी क्वालिटी चेक तौबगी खुदोंग चाबा पिजरी अदोमदोंगी लेजरीबा सनादा यावरिबा एलोय अमदि एलिमेंट्स कयागी चांग मरिक चुमना एक्यूरेट क्वालिटी अमदि क्वांटिटी गा लोइना खंगनबा ngamlagani लमजिंगबा ज्वेलरी ना पिजरीबा खुदोंग चाबा असि लौबि हौ अदोमगी सना अदु सेंगी नत्रगा सेंगदे हाइबगी चिंगनाबदु कोखनबियो अकुपा मरोलगी दमक लमजिंगबा ज्वेलरी दा लेंगसिनबिरउ लमजिंगबा ज्वेलरी good quality is our priority ब्रेक मतुंग दा मखा तापा पाउ पिजरे ngarang midang पुलिस की कांगबो मना लेखिद्रबी महिरोय बेबेसना गी लेरोल चनफम ओइरिबा हरावरो अवांग लेकाय दा लागलगा मफम मदुदगे मी लेतबगी खुदोंग साबा लौरगा प्लास्टिक थौरी अनिखक एनवेलप ता हापलगा पुखरे पुलिस की थौंग अदुदा मफम मदुगी मियामना इरांग होरखरे हरावरो तांखमगी मैरा पाइबी मदि क्लब की माइकेदगी ngarang midang पुलिसना सथखिबा थौंग अदुबो यानिंगबा फोंदोरकले तांखम अवांग लेकाय मैरा पाइबीगी सेक्रेटरी कांगबम इबो याइना पुलिस टीम अमना नुमिदांग दा थिबो हुंबगी थबक चथरंबा सिना लेरोल चनफमगी माइके दा लेबा मियाम दा चिंगनबा पोहनले ngarang नुमिदांग दगे माइके अदुमगी मैरा पाइबी सिंगना मफम अदु ngak सेले मतुंगदा मतम सादना अमदि लेकायगी मियोसिंग याउदना मफम अदुदा कनागुंबा अमता चंगबा यारारोय हाइखि मतिक पेंदे अदुना मसी मिहात अजे असेंबा लंगला लंजिनजे अतु मतमदा सरकारना पुथोक पिराउ अदुगा अखोई खुलनीजिगी अयाबा याउद्रगदी अखोई पुलिसना नुंदांगदा कैदा ममथेंगदा दे कनागुंबना मस्ते चंगबसे अखोई अयाबा याउरगा चंगबियु नत्रगदी अखोई मसे अखोई थिंजरजेना खल्ले महिरोय बेबेसना मिसिगे असुंबा लंगला लंजिन पुथो हाइबगी दाबी तौदुना ngasi singjamai parking da makedom gi maira paibi amadi miyamna wakani fam satakre Social Upliftment Organization amadi nupi samas kanbalup ani na sinduna sathakiba wakani fam aduda saruk yakivi kongbal tabam sorojinina Standard Robert School da tholiba thodok asi makhata na thokloi hainingai leite maramaduna school asi muthatpiro lengak nasu bebisana ge misi asi gi makhata na thoktana ba thorang lokatpio haike पैसा ना तिंगगा मीगी इजल लेबा या पोंते माना पैसा यामना तिंगी हाइबा कोई प्रजारं खंगबदि अथॉरिटी सिंगना पैसा लौरगा बिबिसनागी सीबदा हन्ना येंबिदि हाइबा सो कोई खंगबनि ngasi Jiribam gi babopurada leiba Irawat Statue Complex da All Jiribam Working Journalists Union AJWZU Jiribam na sinduna and bebisana sanuge misi asibo justice phangan bi amadi mara leiba charak pio haibigi pandam da maira kat khrai maira kat pagi thoramadu da All Jiribam Working Journalists Union AJWZU Jiribam gi advisor amadi member sing saruk yakhi thoramasi gi matang da ngathem Biswajit Singh president
All Jiribam Working Journalist Union Jiribam na phongdorpada hokiba July 19 da Kanchipur da leiba Standard Robert Higher Secondary School gi mahiroi N Baby Sanasanu mahaki boarding maktada maram sadana sikiba misi asi AJWJU Jiribam na haksina lobaga loinena mahaki imung manunggi awabadasu saruk yajari haiki Thoramadu da saruk yakiba All Jiribam Working Journalist Union gi Vice President Seram Herajitna haikibada mahiroi Baby Sanasanubu mihatina hatok pikiba condemn tawi misi asida senariba mioising faduna Maralgi matungina aingi oiba dandi piu justice fangan biu haike. Isna leitami no ka ko wa ko jana sinna. Lagi tang tra ne pan. Kaksing da leiba wa pu ko da masi mera. Akhil Bharatiya Vidyarthi Parishad ABVP Jiribam unit na district asida mahiroi and bibishana mihatpo asumba puthokuna justice fangnabagi pandamda signature campaign ama Jiribam Higher Secondary School dagi hogdokrai. Ngasagi signature campaign asida Jiribam Higher Secondary School, Cambridge English School, RK Sanatombi Vidyalaya, Highway English School, Model English School amade Blooming Flower Children English School na chingba school sing asige mahiroi singdagi signature singkhom ke Akhil Bharatiya Vidyarthi Parishad ABVP Jiribam unit ke district organizing secretary amade National Executive Council member su oidiba Sarungbam Inaushana Handak Standard Robert School gi mahiroi Baby Sana gi mihat asigi matangda Manipur gi leiriba CSO singna asumba justice puthokna bahaiduna sangsinliba khongjang sing asida ABVP nasu mateng pangsin boina signature campaign asi sathavani haike Baby Sana gi na lairam len dai ing chingna lairun mi tamakta ABVP Jiribam na matam leiba khod kibimakta shorgi mafam da thawnin jari aduga masi ga loina na Baby Sana gi imung manungda magi asengba langla langsi phangji fawba aida asengba justice phangji fawba matam kudimakta magi imung manunggi awabada saruk yajagani Ngarang August amage nungthil pung mangarom tabada Thobal district ke Khongjom police station akonba tentha khunjau narem laikai ge naurem Visambor sahi yangkai apokpa laikhidraba ibothemna magi masa thokpa sahi tarani thoige angang nupi masa amabu yumgi mi leitabagi khudong saba lawraga masage license nomai ulaga ki henduna angang aduge ikai khumnaba manghanaba honarambage damak mahakpu courtna sibigi charak pibiu haina takshinaba thodok aduga mari rena semkiba jeshina warep lawkrai tentha ikop ningthau saukhat khongthang nupi marup na silaga laibuktiba thodok adugi matangda ngasi nungthil tentha thongkhong kaithel masada pangthokiba miyamgi oiba mifamna Mataki wari pasi lokibane mifam aduna victim gi imung manungda tenthagi miyamna angma mateng khongkap naraga tengbang piba case asida chenariba naurem Bisambor tentha khulda punsi supigi oina lehendaba amadi tenthagi lekai amada karigumba accused asui sangjapam piram labade sangjapam piram liba imung adu accused Bisambor na fangliba cherak ase chapmanana fanghanba haiba warep singsu yauri mifam aduda wangang kibasingna ngarangi thodok adubo yamna kana yaningdaba phongdongake Tenthagi miyamna mob violence ki thabakti chatharoi karigumba ngarangi thodok adugi victim adugi medical examination da rape tawkhibagi report fanglabade Bisambor fangsi tawraga hatkadabani nupi angang da sarak tambagi thabak sathaba miyosing ahakpa cherak pigedabani handak lok sabha na pass tawkiba bill adu thabakta onthokadabani lengakna mangonda issue tawba license nongmai sijinaraga nupi angang da kihenbatanatana sexual assault ki tamthiba thabak kaya satharabanina magi license adu khudakta kakkadabani haiba wafam singsu thamnaki Government of India के Ministry of Agriculture and Farmers Welfare Krishi Bhavan New Delhi da Joint Secretary Niraja Aditam के office member dengase lupa crore amarongge Manipur Organic Sakhau Seng tan chama yonabage yana che ama Rima Foundation Industries Khurai gi mapu Laishram Rima amasung Delhi gi Ambe Phyto Extract Private Limited ke head speech singna khuyak pinakrai Manipur Organic Mission Agency ke project director ke Devdatta Sarmana facilitator oiki makatana Ambe Phyto Extract Private Limited na akang ba umrok yangang amusung singtan chama lain navage yana se inavage apamasu phongdona ke hairi International Peace and Social Advancement IPSA kangleipak amadi Mau Union Imphal ani na khusamnaduna nongmagi oiba health awareness kam mega health camp haksel ge awareness yauna lemna ana laing bagi thoram amangase Senapati district ke manung chan leiba Maupungdong village ke St Peter School da pangthokrai Thoramadu saruk yakiba IPSA ki president Joy Chandra Konthokjamna lamdam tamna laikraba chingi nungsijaraba ichile nausingna Imphal tamna sel kyatingna langsang tana lakpada ngamjadaba amadi khudong sadaba mayoknariba sing adu kharadang oirabasu kokpa ngamnabagi pandamda asiguma thoramasi sinjabane haike
Nakalamoromda Maupungdong village ke khulgi ningthau and Sahinina asigumba ipsa ke khongthang ase aduki matek puning thokaningai ne. Maupungdong village ase yumnak puna Chamri kuntra puna mioi lising ahum romna kundaba kulamani. Senapati district ko enadi Nagaland border oiba amadi aroiba khul oibanina. Mafam asidagi maram khultana chatpada lupa samri nifumukti sunsoi soidana tingi. Layangba yaurugadi aduki matek yamkre haiba wafam kya thamki. Ipsana paring naina chatharakpa mafam khuding district khudingakta koina chatharakpa adugi makhatana ngasi maugi pundungi akoi bisida akoi pangthok chabani makhatana so akoi manipur gi hanjanba jaga interior area singda chatuna asigunlaba mega medical free medical camp ase pangthok chagani aduga ngasi gi camp asida lakpiriba khudingmakpu akoi thagapa nungaiba phongdok chari aduga camp asida hidak langthaktagi testing dagi doctor singdagi piragliba akoi gi mari leinaba difamil singsu aikoi ipsagi saitegi thagapa nungai bu phongthok cheri army camp da so toraga makoina aikoi da CSD ki facility aduga medicine facilities pura adubo aikoi district ki oina di sida lakpe basi machine fast oibine lairaba mi ngatani jumlak amada service tawa mi sulete army da kharadi 70-80% budi army ga paramilitary force adu kumba all armed forces kumba ko library laye adu kaya civil officer kumba kaya laite adu na paisa si tangbasi aikoi na masana humang thoklaga aikoi yangsang napi jon laga dum angang khoi bo lerik tamhanba asi ngakta oibani Manipurda quality education purakna bakana honaringai cherakta Board of Secondary Education Manipurna lauba SSLC gi sangengda mahiroi singbo karisu laitana khanbagi mongda yamna sectiondana exam pangthokiba amadi exam gi result haidokpada mahiroi singna fangliba mark adu penadaba result amuk re-scrutiny tawraba matungda mark henba watpa kya khenaba leramba mark suna tinsilamdaba kya gi wathok haukiba sei kharasida tatana thokle masida mari lenaba authority na mijeng changbidaba tasin usinaduna leiba Mark Chenarambuge, Matang the Inquiry Committee report Namsinduna, Tamkibagi Mayokta, Desamgi Makada, Imfalge to Antoine Momfam Singda, Mahiru Singna, Kolauke Lauguna, Kongjang Sanction Cray. Kongjang Sanction with the Saru Yakiba, Mahilo Sing Singadu, Suras Rare Flower School, Kongbal Laren Part, Modern Academy, Usekon Laren Part, DSSC Academic Center, Iril Bung, Lashram Mani Memorial English Academy, Kongbadovi Lampak, St. Sebastian High School Wangkai High School Amasung Royal Academy of Science Wangkai Ningtem Pukri Mapal Singni. Desamgi Education Amadi Academic Affairs ke Secretary Devdatta Samurai Lapamna Hiramasida Lengang na Nathaiduna Tumina Lesinaba Honaba Laibak Thibani Haike. Board ki committee de semja da yariba makoi gi rules and regulation adagi makoina khana gi banai na kiba do akoi gi student sing da natraga media gi mafam da kitang khanghan biragadi akhoi su kitang nuaijabo oizangani aduga student amagi career da sokada basina maram oraga makoina kitang oja sing du su check kitang evaluation to matam da ama anira khata natraga su moina corruption to da bida student amagi career da manga da bodo kitang khangbiraga corruption to da bida phasana check to tawbiragadi kitang harau bigani haina harau bini Laslakpada akhoi si phamjariba protest ase mari nabo authority singna yengjanbiyo me yengjangbiyo aduga sakko sia thamjak Manipur gi amata ngairba board amadi Manipur da leiriba mahiroi sing asigi makhoi gi right kannabagi damak makhoi gi punsi kannabagi damak Manipur gi board kannabagi damak akhoi gi haujik leiriba haujik board ki member oibiriba singna niyom chumna thabak tawang amoidabo ergadi board ki member sing asi khudakta pham thadok piu aduga Education Minister nasu hairiba board ta leiriba amot pakaya si masi yengshin biduna yamna tasengba taruba board ama ohenba ngamoidabo oitaragadi Education Minister su pham konduna lebagi matam natre maram aduna haujik changchiliba democratic oiba desamna changsin jariba democratic oiba khongjang sing asi sarkar na thawoidaba taragadi akhoi makhatana Masidagi hena sathiba hingsa yawba tongan ba khongjang kaya changselgloi haningai leite Sangai Progdo leva St. Joseph Higher Secondary School ki principal na school adu ithak irang tawpham amadi nisa sejenaduna sana uniform onthokle haina lalolov KCP People's War Group na principal Reverend Father Victor Arul gi mathakta sirak liba maral sing adu bu yaning da phongdok tunanga se school adu gi mamang da wakan pham krai
School Authority, Teaching Amadi Non-Teaching Staff, Parents, Teachers Association, St. Joseph Higher Secondary School Sangai Pro, Local Guardian Amadi, Mahiroi Singh Saruk Yakiva, Wakani Famaduda, School Asiki Principal, Reverend Father Victor Aruna, Mahak Catholic Educational Society Manipurgi Director gi famdagi Hanana resign tawkibata natana. Director Oina Leiringaida, School Asiki Mingchan Bagi Tabak Thoram Singda, Kutingjinduna, Maning Tawkiba Lakide. School asida caretaker haiba fam laite ozanupi singasu aron banaksinaba mari thamkide loinana mayai kawa chunjak sasinduna school asi laikha tahanabasu honakiba laite karigumba mahaki mathakta sirakliba maral sing aduge sapsaba khudam sangdam puthokpa ngamlabadi sirakliba maral sing adubu yajabaga loinana mahak thabaktage pothake haike. We have got only moral values. I'm taking moral science for my children. If I don't have morality, and therefore there's no use of going and taking classes. You prove and kill. Don't kill and then you prove me my wrong. So please, whoever done this, I humbly request, come and find the evidence, clarify the matter, and then you declare it in the newspaper, whether things are correct or wrong. Ngasigi wakan mifamadu da saruk yakiba singna SAF St. Joseph Higher Secondary School Sangai Pro, we want peace. Evidence first, accusation second. No character assassination haina thava placard sing season akiba gulenana. Do not assassinate one's character. We want justice. Amadi, don't assassinate without evidence haivana chingba kholok sing lauke. Paugi meraktan aten babrematang luminase. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Jongtham Lekai, Imphal West. Phone number 0385 2440164. Breaking Matunda Makataba Pau Pizare. Akang Naba Pauma from Wedage, Taval Police DSP Commando or Wankombana Luzingba Kangwomana, Kangabok Basu Ground Mayada, Asat Oxing Sector with the Silver Masugi Maruti Van registration number WV24Y 4172 the Puduna Lakpa Politin Mangada Hablakpa heroin powder gram Yankanipan, Politin Contra the Yomlakpa WY tablet listing Humpu Fagapangam Cray. Fagalaba Polam Singadu, Chauragna, Lupa Lak Nifunitorongi, Oigani Hairi. Polam Singadubo, Puduna Lak Pinupi Adu, Yaripok, Kasam Awang Lakaidage, Koirom Ombi, Sakitombi Devi, Sahi Humpumanga, Mapuraiva, KH Tomba Sinkawi Hairi. Manipurda National Sports University ama thamgani haina Bharat Langana paikhalakliba thabak thoram sing asi sports pu pamjaba Manipurgi miyambu apang basibani haina Desamgi Vice President and Edition phongdokrai ngasi sagolban moirang lerekta leiba Desamgi office ta pangthokpa paugi mifam amada wafam asi phongdokludana 2019 gi March 13 ta Bharat ki Prime Minister Narendra Modi masamak laktuna urep yung tamlam kiva university asi hojik sahi ani makhai henjilaba fawbada University ama oibagi leifam thokpa infrastructure amadi atopa polam sing amata leitringai cherak asida University asigi puna post 19 gi thabak ki interview tha asigi manga da Delhi da pangthokane haina cherol tholiba asi Manipur miyambu apang basibani Manipur da headquarter oiriba University asigi thabak Delhi da interview tawgani hariba asigi mayokta Satkiba July gi kunhumdoida Desamne memorandum amasu pishin kre amadi Manipur gi mihut oiriba MP sing dasu haikiba leire panbayabadi Manipur da headquarter oigani hariba University asidagi branch office oiriba Lucknow da leiba University da Manipur da fangdaba facility kaya marom hena leibagi mayokta Desamna khongjang sangshinbada Desam gi sinmising fajin kibagi thodok sing leikrabani aduna Manipur bu apang basi bagi thabak lepu amadi Delhi da logani hariba interview asigi matang da Desamna sangshiliba khongjang asigi mayokta karigumba nampuda tawkiba thoklabade kumalampakta hojik matam kharagi oina leiriba National Sports University ge office asi solonsin bana jingba khongjang kya sangshilagani haina mahangna makhata ki haiba wahang jima akoi Desamgi maikai degi thamagolena akoina kumalampakta temporary office oina leidana akoina hojik temporarily akoina run tawraga leiriba National Sports University se masi show lonjan bayauna makhal makha mayam amagi khongjang jing masi akoi jangsil lakna ba akoi sem saduna lei loina Manipur degi chatliba Manipur represent tawraga chatliba Manipur gi MP
MP सिंह लोइनना मणिपुर की चीफ मिनिस्टर ना हारिबा कनो सिदा मसिगी थबक थरम सिंह जैदा इंडिया गवर्नमेंट चथरलिबा सिगुंबा कोइ मणिपुर मियाम अपंग सिबगी थबक थरम सिंह मेजा अखन मियेंग चंगा कोना तौगदोरिबा कोना तोंगान तोंगान पोस्ट ट्राइन पान लौबगी इंटरव्यू से मसि इम्फाल दा मसि हेडक्वार्टर दा मसि पांगथोकनबा कनबा थबक लौखकदबना वफम से मसि कोइ थमजरी District Hospital Management Society Thawal na sinduna khangabokta leiba District Hospital Thawal da Sick Newborn Care Unit SNCU ama hangdokpaga loinena certificate course in Community Health for Nurse ke manga suba batch ke induction program ama su pangthokre thoramadu da State Mission Director Dr. S Manikanta Singh District Hospital Thawal gi Medical Superintendent Dr. CH Memsa Devi Igno Imphal gi Regional Director Dr. S.J. Nithiranjan amasung Thawal gi Chief Medical Officer CMO Dr. N. Jayantakumar Singh District Hospital Management Society Thawal gi member Singh Dr. Nurse Asa amasung tongan ba miyoi singna saruk yakhi State Mission Director Dr. S. Manikanta haikibada lamdam asi haksel gi lamda faganaba department ki maikaidagi leptan honari Medical Department ki miyoi singna haksel gi mari lenaba hiram kyada miyam gi mating thamoi singna pangnaba honamina si haiki So what we're trying is that in this way, what we have training. We're trying to provide free of services in maybe free diagnostic initiatives or in maybe free medicine initiatives. What we have tried. Thawal Khetri Lakai dege sahi taram doi surabi nupi masa amasu Japanese encephalitis na nare haina ngarang confirm to gibe kolonena ngasi CMO Thawal gi office ta Integrated Disease Surveillance Unit ki staff sing amadi National Vector Borne Disease Control Program gi staff sing gi oiba khanane na bamifum ama pangthokre oirakli ba phibam asida kumna khanaraba matungda CMO Thawal Dr. N. Jayantakumar na phongdorokpada Thawal district ta laina sina nari masing asi hojik fawbada taramathoi sure masigi manungda miyoi tara amadi masagi sahi kungi makhada leiba ngaktani amana sahi humudra mathakini hairi mamang tha July mangada kaibungda ahan boina nupi masa amada laina si nare haiba khanglakhibani District Health Society Thawal gi maikaidagi tangai fadaba section thorang sing lokhali haireduna laina si nare haiba mafam khudingda chatuna fogging kapthokpagi thabaksu paikhali haiki Kang na sikpadagi ohelakpa laina oibana miyam na kang na siktana bahona biu yumda loiba south section gi manaktagi lapna leibiu District Health Society Thawal gi maikaidagi su lokhotpa yaba section thorang kaya lokhali haina CMO na makhatana phongdorokli Integrated Disease Surveillance Unit ki District Surveillance Officer Dr. K.H. Trustee na lusingba team amadi National Vector Borne Disease Control Program Thawal gi team amanasu ngasi Thawal Khetri lekai da chatuna hana yingchiluraba matung kilometer amagi akoibada fogging kapthokre Kaksing District ke manung sana laiba langmaidong da Health and Wellness Center ama ngasi hianglam kendra ge MLA Dr. Y. Radeshyam na hongnabi matung ina hangdokre Ayushman Bharat ki makhada District Health Society Kaksing na sinduna langmaidong Dramatic Union ge sanglen da pangthokiba thoramadu da MLA Dr. Yumnam Radeshyam na Narendra Modi na lusingliba BJP ge lengak asina miyam gi damak Health and Wellness Center hangdoktuna miyambu masa mau fana thamnaba paikhaliba thorang asi malem gi leba kyana yamna pamnari Center asi hypertension, diabetes, cancer na singba anaba singdage ngakthoknaba hidak sing phanganba amasung mama angang amasung miron bisingda immunization na singba thabak pangthokpana mapungwaiba thodangni Hianglam Assembly Constituency gi oina center ahum fangbagi manungda ngasi sangariba sina ahanbani Center asina lamdam asigi miyamda mapung fana kanaba pinaba staff singna honabiyo amadi miyam nasu center asina piriba kanaba sing lobiyo haiki Nupi oibising na kudong thiba nangba matamda makoibo numit kharani gi oina sangjapam pinaba Social Welfare Department Manipur gi makhada state asigi oina khwaidagi ahanba oina Thawal District ke DC Complex ta hangliba One Stop Center ge leiribe staff singi fifam thokpa tha kun gi tolop pipi de haiduna ngasidagi office solon sinduna khongjeng sangshin khre hokiba kumja lising ani tara tret ke February thadagi hangduna hojik fawba Nupi victim kuntaruk hena mating pikraba One Stop Center asida advocate oina leiriba Bonitana Daily wages ke norms ta center asige staff sing mathau tholaga tha kun hena kusuman pidabada pibidaba haibasi employee sing gi hat mopibani hiramasida lenga ki mari lenaba higher authority na mijeng changbiyo haiba wafam thamlakhe 20 months के कोई सैलरी फंगदना लाई अकोइना लग्जरी बसिजु डेली वेजेस लाई बनी डेली वेजेस सी नोंग मगी कुसुमा बिथो हाय बनी अदु बो कोई गिसिदी 20 months की तोलब जे कोई सुपी पीद्रे ngarang
NIC na akhoi social welfare gi oina one stop center gi matang da akhoi video conference ama tawi adusu akhoi haidi social welfare gi mari leina basina amata akhoi kainoli thobal gi one stop center gi matang da akhoi tolo phangjaba ama amata pandi gi Khwairambon Bazar ge lambi gi nakanda pangal nupi amana san thongba yolaga nongmagi chara tanjabada kaitel fambi nupi kharana athingba pirakpigi thongbo amokokna condemn tawbaga loinana hakchina lawi hairagli cherol aduna makha taribadi Imphal shahar gi akoibada street banner kayada potsa yolaga punsi gi lanfamda thengnariba pangal singda thengkhang kayada anti social oiba mioi kharana miot minei chatharakpa asi laibak thibani ngarang pangal nupi aduda thokiba thodok adu athubada mari lenaba authority na thijinbiraga sabsaba warol miyamda khangangadabani hairagli DM College of Teachers Education Imphal na sinduna induction cum orientation program amang ase DM College of Teachers Education ge holda pangthokre program aduda sahi asigi oina bed ahanba semester da tamgadaba mahiru sing amadi trainee teachers singna saruk yakhi thormaduga mari lenana DM College of Teachers Education Imphal gi principal Dr. H Ivom Sana ngasi pangtholiba program asina nauna mahi masing tamgadoriba mahiru sing amadi oja sing ani gi marakta afaba mari ama sagatpa ngamlagani maduda natana teachers trainee sing dasu anuba mangal ama piragani haikhi yam bebar toromba ado hujum matam ti boja hi bebar torokta ojana oja orakta ba singum mayam si khalaga aikoina afaba satra puthokna ba afaba oja puthokna ba adumai pandam dai ko ngasi kan se induction cum orientation program si satha jabani masida aikoina ngasi pige do instruction mayam se masi satra sin loksalam matam dai koina makha ta ba training de aikoina yamna oja singi through da pirakadoi thank you Loktak Pat ki saruk oiriba Tinungai Lamyai Pat amadi akoibam phamsingda numidagi matamda mioi kharana electric devices aduna nga faapgi thabak toina satharakpadage Loktak Pat ta asiba nga kyana kongolgumna tawduna leiba tha nirom pharakle Loktak Pat ki mafam kyada nongma kangdana asiba nga sing paksana tawraga leiramba thengnabada ngami singna angakpa poknabaga loinena thijinbagi thabak chathabada mioi kharana electric season aduna nga fana ba honabada nga sing adu sibani haiba khangba ngamlakibani Thodok asi thokiba kuirabasu mari lenaba loisang tumina leisinbada ngami singna penadre Manipur Postal Division College of Agriculture Iroisemana Kusamnaraga Special Cover of Central Agricultural Universities release topiki thoram ama college asigi auditorium hall da pangthokre Natural calamity ama lakpa matamda matau karamna khudong thibadagi ngakthokadagi haiba hiramda nongmagi oiba awareness program on disaster management ama Sagolmang community hall da pangthokre thoramadu district administration Imphal East amadi Red Cross Society Imphal East district branch na punasin bani Universal Family Organization Southeast Asia Northeast India Manipur gi ahum suba mapong numit thoram ngasi tabungkhok awang mayai lekai da leiba ipa loya lakpa amadi ima nungthel leima harok pungda pangthokre pangthokiba thoram aduga mari leinana organization asigi president ngasepam nilakanta khumana mahangna iva nongan khre haina mingthonba lairik amasu phongki thoram aduga mari leinana Universal Family Organization Southeast Asia Northeast India Manipur gi president ngasepam nilakanta khumana organization asina lauriba thodang sing yauna wafam kya phongdokki Tayung malem pumba nungaya pana lalai tuba malem amaga loinana ingna chingna mahuksa gi kalkai riba asina singba punamak nauna muk semtoktuna miyoibagi thawai khudimak amana amabu kai kono amada nungaya pana paminaba dumba tayung parab laknomidamta mapuna piba pawdonggi matungina ngasi asi nongan khare haiba laira si phongjabani Paugi marakthana tenba brema tangalojari Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidate singna admission tobibi yaragani campus manungda masagi hospital leijaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass, physics, chemistry, biology and English 50% in aggregate.
Manipur gi mahiroi singi oina entrance test yaudana direct admission tawbiba yagani subnataki seat 15 khaktani akupa marol gidama contact tawbirau Educare Zone near Bosem Babupara phone number 60090622261 natraga 87940262277 Breaking matungda mayam butaram nukchari makata papawda Moirang apunba Maira Paibi Imalop Mampilna July 13 lauthokiba warip adugi matungina Moirangda mayai kawa sinjaki mayokta satharakpa khongjang ama oina ngasi ayutage Moirang Municipal Council na konba mafam singda hangba ahan boina drive sathaba hokrai ngasi sathakiba drive aduda Moirang manungda leiba yu yonfam yu thongba mafam singda changduna yangshinki Manipur State Legal Services Authority ki makhada Technopol Legal Ad Clinic na sinduna child friendly legal services to children and their protection scheme 2015 amasung Powers and Functions of Child Welfare Committee CWC ki matangda nomagi oiba legal awareness program ama ngasi Cornerstone Academy Lunghana Jang Village Palelda pangthokrai Mahiroi kyana saruk yakiba awareness program aduda Child Welfare Committee Chandil gi chairperson Hestin Haukibna Powers and Functions of CWC Haibahiramda Child District Child Protection Unit Chandel gi Legal Cum Probation Officer Maibam Robindro Singna Nalsa Child Friendly Legal Services to Children and Their Protection Scheme Lising Nitra Manga gi Maramda Resource Person Oina Wangang Ki many incidents that's happening around. So this 18 years, very good. Try and learn to speak now, okay? So the CWC, it's the welfare committee for children below 18 years, but also National Oral Health Day Palan Tharunga Mari Lenana Nomagi Oiba 1 day free dental checkup amadi awareness kam ngasi Indian Dental Association Manipur State Branch na sinduna Imphal West ke Uripok Basaspati Lekai de Leiba Nirmala House School da pangthokrai Lemna lang bagi thoromadu da saruk yakiva Indian Dental Association Manipur State Branch ke CDH convener Dr. Laimium Thompson na good oral hygiene will lead to a good healthy body haiba hiramda pandam thamduna ngasi ge lemna lang bagi thoromasi pangthok chabani yari yakhong mosilakpa sina haksang da tongan tongan balaina kya lakpa sigi manungda miron binupi singe oinasu khwaidagi kiningai gi masakni haiba wafam kya thongki Makong seng na hawragadi akoy society si na healthy oibrapda angang dagi hawragadi haidana na ngasi gi school Nirmala House School da akoy na khanjaraga ngasi kem se pangthok chabani Nomagi oiba ayus ki laying pathamna lemna laying bagi kem amangase Directorate of Ayus State Ayus Society amadi Manipur amadi Anisuba Assam Rifles Lakhimpur Churachandpur na Public Health Outreach Activities ka kusamnaraga National Ayus Mission gi makhada pangthokrai Saurakna miyai sahum yangkhairomna kem adugi khudongchaba lawkhe Viking Community of India gi makhada India gi state khuding makta leiba Viker mayam ase single umbrella amagi makhada punsilaga Tungi mirol gi damak BCI na blood donation camp ama India pumba pangthokraba matungda amadi sako thorong kya paikhat khraba matungda Save the Art Right Lishing Tarapan Haina Mington ba Kongshat Amagalina, India State Kudimakta, Agaski Marida, Ujara Faction at Tabaki Thoram Ama Pantokadori. Haina, Northeast Coordinator, Biking Community of India member, Maisnam Bikram Zinangasi, Paugi Mifama the Fongokre. World Guinness Record Chanbang Amnava per single day the single time the single Numit Amada, all in the other labor bikers ma'am, Punjalaga, Pitrivi the Amukta Sutogidriba Monga. Guinness Wall of Record ki attempt tawjabaga loinana all the cities state talaiba bikers me amse punjalaga aikoina u char pambi asi India gi country sida ngasi bukta tha gi driba masing amaga loinana aikoina tungi greener society ma porakpa ngamna na koina hona jabani 4th August ki right asi Nonglik ni subana maram oiraga ising leitabadage Imphal East ki district ke Kanghu Singjin Khulen ki sabam lokon ke akoi bada leiba lofam hectare lising tararom lo uba yadana leire lo uba yadana leiriba lofam sing asida matang basunaba mahimarong sing thaba yanaba lenga na lokot pa yaba thorang sing lokot piu lenga na mining chang biu haina lo mising na wakalakli
Radiant Group ke unit ama oina ngasi kasamthong hodam leirak machinda Radiant Creative Agency ama nongna hangdokrai. Nongna hangdokliba unit asina magun leiba video advertisement, ad making, brand management amadi content writing gi kudong saba phangangadori. Ngasi ki thormadu da saruk yakiba agency adu gi managing director Nepram Romeo na nongna hangdokliba unit asina media gi lamda tuan ba matam ga chunaba medium ke ama mafam matam ga chunana mapalamda sangdanu bangamnagani haiki. YouTuber मैम सोशल साइट थानब सिगी एक्जेक्टली चप चाब मार्केटिंग की अखोई कंटेंट राइटर गुम मसेज अखोई लोई फंगनी हाइतारे अनीसुब सेक्शन से अखोई रेडियन बिल्डर से हांगबनी सिजना अखोइना रेडियन की मरु अखोई एनी अखोई कंस्ट्रक्शन एनी पार्ट सी ऑफिस सिना अखोई मतेंग पांगदबनी अखोई LED की अखोई बोर्ड सिंसी मणिपुर की मफम अखोइना मफम मरी मंगागुम्बा अखोई हौजिक थांगतकेना खल्ली मसेजसु अखोई एड तौनिंगबा दु एड सानिंगबा मयामसु अखोई रेडियन क्रिएटिव एजेंसी दा अखोई साबा यानी अदुना मफमसिंग असि सामग तराहुमदोई सुबा BSF बाटालियन के कमांडेंट हिदाम सुबोलना तांकक नाइना साथरकपा सिविक एक्शन प्रोग्राम के मखादा ngasi निंगथौखोंग वाटर सप्लाई प्लांट के मेंटेनेंस एंड ऑपरेशनल कमिटी दा फिजिग्री एलम केजी 1,038 ब्लीचिंग पाउडर केजी 1,150 खुसिनखरे खुसिनबदुदा केंद्र के MLA गोविंदास कोंथौजम वाटर सप्लाई प्लांट के मेंटेनेंस एंड ऑपरेशनल कमिटी के जनरल सेक्रेटरी अमदी अतै मेंबर सिंह सरुक याखी तुंगदा BSF कांगबो अदुना निंगथौखोंगदा लेबा वाल विद्या मंदिर स्कूल के महिरोई सिंगदा स्पोर्ट्स आइटम सिंग सु खुसिनखे इमा नंगना हेली हाइबा पाउजेल पुरदुना ngasi Imphal East के वांखै अंगोम लेकाइदा लेबा वाल क्लब तगे Imphal East के बारुनी चिंगदा लेबा सनामही कियोंग फाउबगे मरमदा मियाम की खोंगसेट अमा फिल्म डायरेक्टर पिलुना ngasi lamthakre खोंगसेट अदुदा मपुंगैबा थौदांग लौकिबा म्यूजिक कंपोजर अमरजित लौरेंबमना लमदम असिगे मतिक मयाय असि ngasi gi mirolna khanglaktaba amadi maribak ningsibagi ihul nongmanonggi mami samjilakpadage ngasi lamdam asida nongmakangdana crime gi masing hengalaklibani haibada haiman mathok loi asigumba sing asi kharadang oirabasu ngaklok oinabagi pandamda खोंगसेट asi sinbani hairiba इमानंग ने हेली हाइना मिंगथोनबा म्यूजिक वीडियो एल्बम अमसु अथुबा मतमदा फोंगदुना लेबाक मियामदा खुसिनरगनि हाइखे नंगगा मचाम ओइनबा सेमकपा मचाम चाउनबा योलकपदा ममासिंग वाबीगिबा मतुंगदा मसिदी ममा बु मिराइरकपा इमानिंगबा वालकपा मयामदगी लेबा असि काइथरकपगुम ओइना थोकलेना आइबसिना वाखंदा खंजबदगी मचा ओइबगी वाखलदा थौना अमा पिबीनबगिदमक्ता पोथोकचबा म्यूजिक वीडियो एल्बम नी रिवॉल्यूशन ऑफ पावर टू पंचायती राज इंस्टीट्यूट जिला परिषद डिस्ट्रिक्ट काउंसिल की मखादा बैकवर्ड पोल्ट्री स्कीम की सरुक अमोइना इम्फाल वेस्ट के जिला परिषद 13 खंगलबा बेनिफिशियरी 133 येनाव खुसिनबगी थोरम ngasi इम्फाल वेस्ट के अध्यक्ष के ऑफिस ता पांगथोखरै थोरमदुदा सरुक याखिबा वेटरिनरी डायरेक्टर डॉक्टर एच चाउबना ngasi yentholiba येनाव सिंग असिना बेनिफिशियरी सिंगदा कानबा खरा मखैदि पिरगनि हाइखे फार्मर्स ट्रेनिंग प्रोग्राम से कोई लेजे दुम पिजरी मदुदसु कोई बेनिफिशियरी सिंगसी मैक्सिमम दा लोइनमक कोई ट्रेनिंग प्रोग्राम से दुम पिजनी फार्मर्स ट्रेनिंग मकादा अन मसिदा कोई येन फंगबिरिबा कोई लौमी सिंगनाव सिंग फार्मर सिंग दुगा एंटरप्रेन्योर सिंग दा मसिदगी हौदोगा अपिकपसिदगी कोई खरखर हौदोगा हैनरगा यम चाउना कमर्शियल स्केल दा मतंग मतंग लाकना कोईगी एम्प्लॉयमेंट जेनरेशन सिंबगी मतंग मतंग कोई सुम नो तौबिरको याय मैमनसु ऐसे थुंग्रे मा थुंगदे हाबसे वारोबिदबा अखोइसे थुंगकपा मसिंगदो अखोइना लोन थुपना अतैदा तौबना सदेबा असेंबा प्रायोरिटी दा खितंग नातै चादबा विदोगी अदै खितंग खोइ सुम लेदना प्रायोरिटी पिबा याबदो मथंग मथंग खोइ तौजगे नामुक थुंगौदमना हंदमुक थुंगौदमना मथंगदा सुमाइना खोइ 1 by 1 सुम तौजगे ना तौजे दो यामना नुंगाइदे सुमाइना डिपार्टमेंटना खोइदा डिवोल्यूशन पावर से यामगेरा यामोइरा खरा पिफम थोक फंगजबसे अखोइ दुकी मते हराउजे होजिक मुख सानबगी पाउ फंगबिगनि मापन सुबह सब जूनियर अमदी सीनियर स्टेट लेवल जित कोनेदो चैंपियनशिप लिसिंग तरा मापन ngasi उरिपोक असोम लेकाई बास्केटबॉल कम कम्युनिटी हॉल दा होख्रे जित कोनेदो एसोसिएशन ऑफ मणिपुर की मिनिंग मखादा हेल्थ एंड डेवलपमेंट ऑर्गेनाइजेशन हादो नसिंदन पांगथोकपा चैंपियनशिप अदुदा हाउदोकपगी थोरम अदुदा खुंद्राकोम एससी के MLA TH लोकेश्वर जित कोनेदो एसोसिएशन मणिपुर की प्रेसिडेंट डॉक्टर AK जलजित IPS
Ward number 6 के member ani H Deepak retired commandant Y Ashok Kumar MPS su saruk yake tuan district taruk tagi lakpa sanaroi kyana championship aduda saruk yari sub junior amadi junior gi oina sanaroi chani kuntra senior gi oina sanaroi humudrana saruk yari championship adu gi matangda Jitkunedo Association of Manipur gi general secretary Dr. Ibom Chana haikibada chawrakna sanaroi chahum romna saruk yagadaba championship asidagi national gi chatkadaba sanaroi sing khangat kane numit humni chumna chathagadaba championship asina Jitkunedo gi afaba sanaroi kya puthokpa ngamlagani haiki September 9 dagi tarani thoi fawba Rajdhani Association of Muay Thai New Delhi na sinduna is Vinod Nagar Sports Complex Delhi da pangthokadariba kunsuba MTIR Senior National Amateur Muay Thai Championship lesing ni tana mapanda saruk yarunaba Manipur gi Amateur Muay Thai Association na lakliba August 3 da association asige hata makha lekai da leiba office da ayuk pung 8 tagi pangthokani haina association asina thadorokpa cherol amana hairukli Hojing asin nungti da phong kiba Manipuri paukse singi baruko pamupune yang binese. Paujel, kota kes laibana FCI ki cheng chingbeda panthali bongrai pau. Jiri bamdal bebisna misi ki justice phangnaba signature campaign hokre. Jennings ta mass casual lip khongjang chathakre. Bebisna misi ki langla langjin athubada puthokada bani. Pandam akoi bagi phibam ngaknaba uchara thakre. Environment sukai daba ising sumolhan daba mining ek ki makhada athuba matamda nunglai bekpa yahalagani Syam Kumar. District Council ki pension chel yauna TANS ki conference hall hangdokre. London sigi chingmi sing matam sangna waduna lakle kaisi. Johnson Higher Secondary School ngasi dagi chingjile. Mairo Singh. Thoban District Hospital da sick newborn care unit hangdokre. Manaba Kunsuba State Helum Thorum Pangtokre. Fisabi single lemna fisakon lising ani changa yenthok lagani Assam ki NRC da mitop mayam ama yawrum le Assam su sambal kharam dre Manipur gi ti kari oram gani jiri da signature campaign hokre police ki thawong da pen da ba phongdorokli kangla paw IRB lawna bagi aiba changgeng live telecast tawbiu bibisina misi sarkar na CBI da sinabagi order hujik phawba phangde ibomsa jiri bamda bibisina misi gi achumba wayel phangalu haiba signature campaign hodokre Jennings Dr. Singh mass casual lip lauduna protest tawkre Saint Joseph ki oza amadi Mahiroi Singh wakat mifamduna protest tawkre Uttar Pradesh sarkar na unaw gi survivor gi mama da lupa lakh kun manga sinakre Aroibada maroiba pawmu kana fongbigani Mathang sahida isingi awaba leitanaba andro kendra gi mafam ayambada water body semna ba honaragani haina Forest Minister TS Syam Kumar na phongdokre Oza watpagi wathok leiringai nona oza transfer thakibabu yaningdaba phongdoktuna ngase Mahiroi Singna school mamangda khongjang sengsinkhre Time scale promotion chanhanabagi wafam ngasi fawba lengakna thabakta onthoktabagi mayokta ngasidagi Jennings ke Dr. Singna mass casual lip ki khongjang sengsinkhre Ngarang numidang police ki kangbu amana bebisana gi lairol chanfam tangkham awang lekai da police na thihum gi thabak chatharam gi thawngda khoisang khre Ngasi guna di matang sida Manipuri Paulo Jare Times of Manipur News yang beri bersumbu amukan okrum jare